CRPF camda haiba thoudok adu pendabagidama protest tawruba meeyoi ahumga konana hatpikhiba thoudok adubu yanindaba phongdokpa oina ngasigi protest asi pangthokjabani amade ngasimak sahi nauriba angang kaya ama amade May 3 tagi horakanda lepa leitana nongma kangdana meeyoi kaya ama aikoi meitei hairiba kunai asi nongmagi amamam lepa leitana chatharakliba asugumlaba tamthiraba mihat asigi Langla Langjin ngasi phawbada paliba lenga asina puthokpa ngamdaba basigi mayokta aduga hadakta idawna hatkhiba sahi nauriba angang naujariba angang ani sigi mihatpa adu athuba matamda puthoknabagidama ngasigi protest rally asi Sekmaijin khunougi leiriba club ahum asiga khusamna jaduna maira paibi imaibel singjiga akoina pangthokjabani amade paliba lenga asina aikoigi leikidraba meeyoi sing asida akoigi ex gracia piba amade NIA da akoigi haiba case Sinnare hairaga loiba natabida ngasibaubada NIA da Sinnakhiba case mayam asigi Langla Langjin amata ngasibawa puthokpa ngamdana leiriba asi tasengna akoigi maikeidagi yamna nungaitaba adu akoi phongdokjabani athuba matamda mihatpasing asi puthokpiduna miyam mamangda bakhoibusu chairak pibinabagidama ngasi akoina protest asi sinjabani amadi ngasimak akoigi urkhuldasu Kuki Millitant-singna akoi ambush tawduna adugumba attack ta meeyoi khara leikidabagi paw akoi miyam puna mana khangi aduga ngasi paliba lenga kasina akoigi nongma kangdana thokliba misimina kaya asigi ngasibaubada meeyoi amata Kuki Militant amata faduna akoi miyam mamangda charak piba thengnadriba si tasengna laibak thibani amadi athuba matamda ronglawida thokiba leikidraba angang ani asigi mihatpa du athuba matamda puthokpi wa haiduna ngasigi protest rally asi akoina pangthokjabani paibi akoina ngasi lele sari basiate mataginati mamana mathanungda kolaga sina tummaga leijariba masabu akoina ijama kaina badadi ngauraga chelga mama mana masani kaina raga karam haina tawna lengani aduna athuba matamda gomena mihatpa se puthokpiu asum isa ahum mamana okunda mafam barang khangdana imbus tawraga isa ahum mamasu marala yada bai cha ahum mamasu hatpikhiba se seten gormena tuminna leibiganu maram chana puthokani hairaga ina sida sinaraga leiba se tawbinu akhoisu meitei masani meitei masagi meitei nupigi thauna do mama akhoyu isa gi damakadi kathokningi adi hairaga ai chaloija mama gi mathada nuksina kolaga thamiba macha bunungai na tumiba bu kasu leitaba koki haibaduna moi gi bom no attack tawraga isa ani bu mama gi mathadagi chelaga hatokpire aji isa ahum jisu moi employees toksalaga hujing mafang khangan bigidre adubu mihat pajigi damakta asumba Langla Langjin leiriba khunai jigi leiba mipung khudingna thongna lingjen puthoga punamak thongna leina akhoi mayam pulam mangna liminaraga mama amagi thongna na ngasi macha gi damta mai cha kudana ngaudana nungsibagi ahing mache ta isa ani ningjang aga akhoi na ji kappaga leli aduni mayam punamak ngasi isa ani jiga isa ahum jigi kedamak khalaga Manipur leiriba government gi asau wasang kaya leiri moinasu athubu matamda moigi damakta Langla Langjin tawraga moibu haliba meeyoi khudimaksu athubu matamda puthokpiro natrabagadi meitei nupi akhoigi thongnasu yengbiyo ngasi akhoina hingibse isa mayam gi damakta ni miyam gi damakta ni akhoina hingiche aduni isa ani ji gi khalaga mama gi mathadagi kaisuju khangjadriba isa ani jina ngasi karamba wakhanda moina leiramni taibangi chinsaksu sadana isa amadi kaiju khangjagidrimi amajidi taibangi chinsak sarabani ama isa jimadi taibangi chinsak masel amata sadana sakrabani isa ahuma masu moi gi damakta bu karaida karino ne hingauraga dena sangjaruba to upai leukdare aduna ngasi meeyamna amuktadi isa mayam gi isa ani sigi isa ahum sigi amuktadi thongna leina khoina pambom ting se meeyamna si haraga mama moina isa ani ga isa ahum gi loi sanjarage Manipur is a dead force.
ꯂꯧꯕꯤꯗ ꯍꯥꯠꯈꯤꯕ ꯏꯅꯥꯎꯄꯥ ꯑꯃꯁꯨꯡ ꯏꯆꯦ ꯑꯁꯤꯒꯤ ꯃꯤꯍꯥꯠꯄ ꯑꯁꯤ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯑꯊꯨꯕ ꯃꯇꯝꯗ ꯄꯨꯊꯣꯛꯄꯤꯌꯨ ꯑꯉꯥꯡ ꯑꯩꯈꯣꯏꯕꯨ ꯁꯨꯃꯥꯏꯅ ꯍꯥꯠꯄꯤ ꯈꯣꯠꯄꯤꯕ ꯇꯧꯕꯁꯤ ꯌꯥꯖꯅꯤꯡꯗꯦ ꯃꯤꯍꯥꯠꯄꯁꯤꯡꯗꯣ ꯑꯊꯨꯕ ꯃꯇꯝꯗ ꯆꯩꯔꯥꯛ ꯄꯤꯕꯤꯌꯨ ꯑꯩꯈꯣꯏꯕꯨ ngasi se khoi gi club ahum punjanjaraga SKYC SKWC amadi raido club ahum asina koliba jaga asidagi thokpirakliba yamlaba maira paibi maivel sing aduga school gi sahi lojariba angang kaya asiga punna ngasi si pangthok seriba protest rally asi hantakta ikuidana khoi gi ronglawbida icha gumlaba yamna sahi noriba angang anibu yam tamthiba mongda kuki lalawba singna kuki militant-singna bom attack tawduna hatpikhiba amadi haiba thoudok adubu nungaitaba phongdoktuna manak nakpada leiba CRPF camda haiba thoudok adu pendabagi protest tawruba meeyoi ahum ga konana hatkiba thoudok adubu yanindaba phongdokpa oina ngasigi protest asi pangthokjabani amadi ngasimak sahi noriba angang kaya ama amadi May 3 tagi horakanda lepa leitana nongma kangdana meeyoi kaya ama aikoi meitei haiba kunai asi nongmagi amamam lepa leitana chatharakliba asugumlaba tamthiraba mihak asigi Langla Langjin ngasi phawbada paliba lengak asina puthokpa ngamdaba masigi mayokta aduga hantakta idawnauna hatkhiba sahi noriba angang lojariba angang ani sigi mihatpa adu athuba matamda puthoknabagidamak ngasigi protest rally asi Sekmaijin khunougi leiriba club ahum asiga kusamna jaduna maira paibi imaivel singjiga akoina pangthokjabani amade paliba lengak asida aikoigi leikidraba meeyoi sing asida akoigi ex gratia piba amadi NIA da akoigi haiba case sidare haraga loiba natabida ngasibabuda NIA da Sinnakhiba case mayam asigi Langla Langjin amata ngasibawa puthokpa ngamdana leiriba asi tasengna akoigi maikeidagi yamna nungaitaba adu akoi phongdokjabani athuba matamda mihatpasing asi puthokpiduna miyam mamangda akoibusu chairak pibinabagidamak ngasi akoina protest asi sinjabani amadi ngasimak akoigi urkhuldasu Kuki Millitant-singna akoi ambush tawduna adugumba attack ta meeyoi khara leikidabagi paw akoi miyam puna mana khangi aduga ngasi paliba lengak asina akoigi nongma kangdana thokliba misimina kaya asigi ngasibabuda meeyoi amata Kuki Militant amata faduna akoi miyam mamangda chairak piba thengnadriba si tasengna laibak thibani amadi athuba matamda ronglawbida thokiba leikidraba angang ani asigi mihatpa du athuba matamda puthokpiu haiduna ngasi protest rally asi akoina pangthokjabani